Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau ahum suban North East Games Kohima da Mukhyamantri nephew Riona haunabi matung ina outdokre Games as the Manipuri Sanaroi punna chani humbudataruk amasung official nifumdoi sharuk yari Assam Rifles na Technopol Jilla gi Lokchau Turel Mayada Saramba Village Volunteer amasung jati gi mayoktleba miyoi singi training camp amatugaikre Lagliba Lok Sabha Mikhal ga mari lena Kangpopi District Headquarters da tongan mamifam kamarum pangtokre Lok Sabha Mikhal mangwenna Election Commission na ngasi Raija Taruki Home Secretary amasung Nongchup Bengali DGP Loktokre amasung Lok Sabha Mikhal gi matam Loktokibaga loina Assam da board komagi tabak haukre Ahum suban North East Games Kohima da Mukhyamantri nephew Riona hauzik ngaki mamangda haunabi matungina hogdokre Ahum suban North East Games asida Manipuri Sanaroi punna chani humbudra taruk amasung official nifu humdoi sharuk yari masida nupa Sanaroi chama humdoi amasung nupi Sanaroi chama tara humdoi na masana tara manga da athoi hen tanagani handagi games asida cricket masana yaudre Manipur gi oina athletics archery basketball amasung pancake silata khwaidagi masing yamba Sanaroi thari Game Village amasung Game Fest Mukhyamantri nephew Riona irai numita hogdokki Nagaland Olympic Association na yumbu oiduna pangthoriba games asigi ngasi hogdokpagi thoromda artist sahum henmana saruk yari tha asigi kulumdoi phawba chathagadaba games asida Awang Nongpok Raija Nipangi Sanaroi lising ani hembana takaman chahum nifutare ki damak athoi hen tanagani games asida Sanaroi amasung official punna lising mari hembana saruk yari Ahum suban North East Games da saruk yariba Manipur gi Sanaroi sing amadi official sing da Mukhyamantri Nongthomam Biren sing na yaipa paujel pirakli Social media da thagalakpa warolamada Mukhyamantri nai Manipur gi Sanaroi sing na lamdam asigi haithoi singthoiba adu utoktuna tungda haurakadoriba mirol singa tamjaningai ohenaba honagadabani game asida Manipur gi Sanaroi sing na takaman kayamurum lorakani haibigi thajaba Mukhyamantri na phongdorakli Meghalaya da pangthokiba anisuba North East Games da Manipurna sanagi takaman marfu manga yauna punna takaman sahung kuntratret lauki Kendra gi mapan thorom amasung Shiksha Raija Mantri Dr. Rajkumar Ranjan Singh na Republic of Korea gi Seoul da pangthokpa Artificial Intelligence Digital Technology amasung Inclusive Society gi ahum suba mifamda charuk yari mifam aduda wangangbada Dr. Rajkumar Ranjan Singh na hai Bharat ta hojik internet sinaba million Chanipan Yankai Hena Lere, Masida Natana, Baraki Nagarik Singi, Saktak Se Ama Oriba, Adhar, Mioi Koti, Ama Lak Ahum Romda, Pikre, Mantri Nahai, Malim Gyoina Yangbada, Bharata, Digital Transaction Toba Asi, Sada Niputaru Romne. BJP Manipur Pradesh ki Election Manifesto Committee na Raija asigi Jila Singh amasung Mandal Singh dagi khongat kiba Public Aspiration Box ngasi Naidiri leba BJP ki headquarters ta Dol gi National General Secretary in charge Manifesto Tarun Chukta LDA ki Chairman M Ashni Kumar amasung MLA RK Imuna Kusinna kare hairi High Court of Manipur ki Chief Justice Siddharth Midrol na Raijapal Anusaya Wike Gangasi, Imphal de Raj Bhavan de Unaduna, Thasi Kulumdoida, Imphal gi Palace Compound Leba, City Convention Center the Pangtok Kadriba, High Court of Manipurgi, Taramatoi Subak Kumon the Saruk Yabinaba, Baton Tokre. Baton Kusinaba Aduda High Court of Manipurgi Justice A. Bimol, Amasung Justice A. Gunesor Sharma Saruk Yaki. Baton Kusinaba Matunda, Hauzik Ladiba, Tangdu Laita the Bapim Asi, Mauksagi Punsida Hanzilanari Matanga, Wapungya, Kanaki, Hari. Tabiriba pawasi Akasbani Imphal digini
Assam Rifles na akaknaba paw ama phangbadagi ngarang Tengnopal jila gi Lokchau Turel Mayada Saramba Village Volunteer amasung jati gi mayokta leba miyoi singi training camp ama thugaikre hairi Assam Rifles ki PRO na thadorpa cherol man hai Assam Rifles ki team anina mafam adura sangchinduna thiumbagi thabak chathaki adu moinamak mafam adura leiramba lalauba sing nantoktuna sienki mafam adura training toramba amadi wana saba yum kayamarum leiramba thenaki bunker amadi bunker yauna mafam adura leiramba polam sing Assam Rifles na makhatana lalauba singna sinaba yadanaba mang tahanki hari mafam adudagi grenade launcher amasung IED yauna yamlaba nongmai amasung nongmai marusing phagat pangam ke hari phagalaba polam sing makhatana aingi thabak lokhatnaba more police station da sinakre hari Lagliba Lok Sabha Mikhalga Mari Lenana Kangpopi District Headquarters sa tongan mifam kamarum pangthokre District Election Officer Mahesh Chaudhurina Jati Thaki amasung Raija Thaki Rajniti Dol Singa ngasi DC Office Complex da leba conference hall da mifam pangthoktuna Mikhalgi Model Code of Conduct Media Certification and Monitoring Committee Election Expenditure Monitoring amadi lakadruba mikhal asida sizinagadaba pochai singi mamal sing yauna akhanaba polling station singi matangda wafum kya khanaki hairi tungda district election officer na election sizer management system gi matangda banki mihut singa wari sanaki election expenditure monitoring team de yauriba flying squad team static surveillance team accounting team video surveillance team amasung video viewing team gasu mifam pangthokki hari amaromda additional district magistrate na displaced karmachari singa kangpopi de leiba Sardar Hills Autonomous District Council Office ki conference hall da mifam pangthoktuna wafam kya khanaki hari National Horticulture Board ki tongan scheme sing Raija sigi miyam da khanganaba pandam da nomagi oiba awareness program pangthokre Horticulture amasung Soil Conservation Bibhag na sinduna Imphal gi Sanjen thongda leiba lau singu bibhag ki Farmers Training Hall da pangthokkiba training program adu hogdopagi thoramda Horticulture and Soil Conservation Bibhag ki Joint Director MD Zakir Hussain Khan National Horticulture Board Guwahati gi Deputy Director Nabanita Barua Mahanta GBRM Access Imphal Cluster gi Denny Khartu Monsang yauna Horticulture and Soil Conservation Bibhag ki makok thongba official kaya saruk yaki Thoromaduga Mari Lenana Horticulture and Soil Conservation Bibhag ki Joint Director MD Zakir Hussain Khan hai National Horticulture Board asi Bharat Sarkar na inkumja lising chamapan marfu marida semba Register Autonomous Society amani Board asina Horticulture Sector asi hena sakot na bagi damag thabak thorong kya pangthoktuna lakli Board asina anoba technology yauna hiram kya da lomi sing amasung service provider sing da mathok taba khudimak phangana ba thabak thorong kya lepalaitana paikhatli haiki Kanchipur Leba Ibotomi Institute of Education, IIE School of Educational Technology, SET na All India Children's Educational Content Composition Lisingani Kulumdoi Kunmarida Award Nipan Panglakle Hari. Award Yantopagi Thoram Adu National Council for Education Research and Training Nai Delhi Constituent Unit Ama Oriba Central Institute Educational Technology na Sinduna Northeastern Regional Institute of Education Silong the Pangtok Kibani. Award Sing Adu Tongan ba category Nipanda Panglakibani Hari. Rises the Lady Panchaki Tabak Thorom Sing Pangtok Nova Sarkar ki Apam Mihut Yenglaga Administrative Committee Sem by Yaning De Masi Sangbidana Pibachana Kanglon Yenglaga Madam Chade Lok Sabha Mikhal Gidamak Administrative Committee Semjin Bahibasi Madam Chadaba Thongni Haina All India Trade Union Congress Manipur State Committee na Thatopa Cherol Amana Kangalakli Karigumbada Panchaki Mikhal Asi Pangtokpa Yakiroi Haina Lowba Lerabadi Hanagi Elector Member Sing Aduda Makata na Tabak Bahin Biu Haina Cherol Duna Makata Rakli NIA na miyoi ahum phajing kibagi thong yaning daba phongdoktuna Peace and Reformation Committee na sindunang ngasi news chekondala wakat mifam chathakre amaromda oinam songdubung dasu thogdok asiga marilena oinam songbung apunba maira paibina sinduna wakat mifam chathaki mafam kya dasu tongan ba lupsingna wakat khongjang sangchin ki hairi Thawbal Jila ki Khangapokta hangba relief camp ta Center for Social Development Imphal amasung People's Action for Social Thawbal na Imphal ki Nagamapal da laiba 32 All Smile Dental Clinic ka kusan maduna nomugi oiba health camp amang asi pangthokre camp adu me ahumdigi horga
irang asina maram oiraga relief camp sina changjapam loduna leiriba angang singi yagi anaba sing khangdoknaba amasung ya fanat lehnaba pandamda pangthokpani hari camp aduda organizer amasung doctor singna angang singi mama mapa singda chin ya fanat thamnabagi damak lowba yaba section thorang singi matangda khanganki Haingangi Ibudau Marching Polo Complex sa Sariba Ahanba Atokpam Gandhar Memorial State Level Open Polo Tournament ki ngasi sanakiba match da Imphal e Haingangna Kripsa Naurem Thongbo Panjil Tara Mari Sinoda Thoiki Atopa match amada Black Watch Polo Club Babu Parana Arbin Polo Club Iroi Sembabu Panjil Tara Taret Anida Thoiki Khelo India program gi makhada Kaksing jila da Wushu training pangthok kodriba asibu Kaksing District Wushu Association na thagatpa phongdorli Wushu training asi sahi tareti gi tara manga phawgi manungda leiba angang singna saruk yagani Kendra Sarkar gi makhada paikaliba Khelo India gi program asina lamdam asida hawgolagliba sanaroi singda matik chaba equipment sing pibada khudong chaba phanghalagani khalli Akasbani Imphal gi paw tabiri Lok Sabha Mikhal Mangwana Election Commission na ngasi Raja Taruki Home Secretary amasung Nongchup Bengal gi DGP Lokthokre Home Secretary Lokthokraba Raja Singh adudi Gujarat Uttar Pradesh Bihar Jharkhand Himachal Pradesh amasung Uttarakhand Mizoram amasung Himachal Pradesh ki General Administrative Department GAD gi Secretary Singchu Hongdokre Masigi mathakta commission na Brihan Mumbai Municipal Commissioner amasung Additional Commissioner amadi Deputy Commissioner su Lokthoknaba hukum thokre Election Commission na Nongchup Bengal Sarkar da DGP Rajiv Kumar amasung IGP Mikhal Gamari lainadaba post amada transfer tawnaba khanganki Election Commission na ad hoc ta khwaidagi senior oiba police officer amabu DGP oina hapnaba khangankre maragasida commission na Nongchup Bengal gi mathangi DGP amasung IGP oigadaba matik charba mioi ahungi panel ngasi nungthil pung manga phawi manungda piraknaba khangankiba leirabani Nongchup Bengal da Lok Sabha Mikhal ahanba tangkaki oina mathang thagi 18 da pangthokani Maragasida Nongchup Bengal Sarkar na thokpa cherol amagi matungina Director General amasung Commandant General Home Guard Vivek Sahibu Raijatugi Anokba Director General amasung Inspector General of Police oirgani haina laukthokre Hanagi DGP Rajiv Kumar Buna Information Technology amasung Electronics Department da Additional Secretary gi thakta Officer on Special Duty oina transfer tawkre Lok Sabha Mikhal gi matam laukthokki bagalonena Assam da vote khombagi thabak haure sit taramari Mikhal tangkak ahum thokna pangthokani BJP amasung masiga chungchinaba Assam Gana Parishad amasung UPPL na sit taramari makta mirep thadokani hari BJP na sit taramathoi da Assam Gana Parishad na sit anida amasung UPPL na sit amada Mikhal thengnagani hari Maragasida Congress na sit taranithoi da mirep thadokani amasung Dibrugarh da Assam Jatiya Parishad ki mirep pu sawgatkani haina laukthokre Trinamool Congress, Aam Admi Party, Bodoland People's Front amasung CPIM na makoigi mirep oigadaba mingsing laukthokre. Mukhyamantri Himanta Biswa Sarma na ngasi Karimganj da pangthokpa Mikhal gi rally da saruk yaki. Maragasida Bihar Mikhal gi thabak thorom sing kangkhatpa haure. Rajya gi CEO ISR Srinivas na hai Rajya Model Code of Conduct ningthina sanahanaba thorang sing paikhatle. Raija du NDA amasung sungchinaba dol singi marakta sit yenabigi matangda yanaba purakre alliance asigi makhada BJP na Lok Sabha sit 13 Janata Dal United na sit 13 amasung Lok Jana Shakti Party Ram Bilas na sit mangada mirep thadok lagani Hindustani Awami Morcha gi luchingba amasung hanagi Mukhyamantri Geetchandra Ram Manji amadi Rashtriya Lok Morcha gi luchingba Upendra Khaswa Mikhal da mirep oiragani Ngaksel Mantri Rajnath Singh na America gi Defense Secretary Lloyd Austin ga telephone gi kuthangda ngasi wari sanakre wari sanaba aduda luchingba anina Regional Secretary amasung Defense Cooperation issue singi matangda kupna wari sanaki aroibada maroiba pau Ahum suba North East Games Kohima da Mukhyamantri Naifuriyo na haunabi matungina hawdokre Games asida Manipur gi sanaroi punna chani 103 amasung official nipu humdoi saruk yari Assam Rifles na Tengnokpal Jila gi Lokchau Turel Mayata Saramba Village Volunteer amasung Jati gi Mayokta leba miyoi singi training camp ama thugai kre Lagliba Lok Sabha Mikhal ga mari lenana Kongpokpi District Headquarters ta tongan ba mifam kayamarum pangthokre Lok Sabha Mikhal Mangwana Election Commission ngasi Raija Taruki Home Secretary amasung Nongchup Bengal gi DGP Lokthokre amasung Lok Sabha Mikhal gi matam laukthokki bagalonna Assam da vote khombagi thabak haure Paulo Jare